ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯑꯍꯥꯎꯕꯗ ꯆꯥꯕ ꯄꯥꯝꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯦꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯦꯛ ꯅꯝꯈꯤꯕꯗ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯜꯂꯨ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯊꯕꯥ ꯂꯥꯛꯄꯗ ꯆꯥꯅ ꯊꯛꯅꯅꯕ ꯂꯣꯠꯁꯤꯟꯅꯔꯝꯃꯤ꯫ ꯄꯤꯁꯛꯅ "ꯍꯩ ꯃꯧ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯆꯥꯛꯀꯥꯗꯣ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤ ꯈꯪꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯈꯤꯗꯅ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯒ ꯈꯪꯂꯛꯂꯤꯕꯁꯦ꯫ ꯍꯅꯨꯕꯤ, ꯑꯩꯁꯦ ꯅꯪ ꯂꯩꯗꯅ ꯋꯥꯏ ꯁꯨꯡꯁꯪ ꯍꯦꯛ ꯁꯪꯗ꯭ꯔꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯉꯝꯃꯨꯒ ꯐꯤ ꯁꯨꯔꯝꯃꯨꯒ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯕꯅꯤ꯫ ꯁꯪꯉꯤꯔꯣꯏ꯫ ꯍꯅꯨꯕꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯂꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯌꯦꯠꯂꯗꯅ ꯍꯥ? ꯆꯥꯛ ꯈꯔ ꯊꯣꯡꯕꯗꯨꯗꯤꯅꯦ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯗꯨꯝ ꯇꯧꯒꯗꯕ ꯃꯔꯩꯔꯦ꯫ ꯅꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯃꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ꯫ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯃꯇꯨ ꯃꯆꯥꯗ ꯑꯣꯠꯄ ꯅꯩꯕꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯥꯏꯅꯗꯤ ꯐꯔꯝꯈ꯭ꯔꯕ ꯌꯨꯒꯥꯁꯦ ꯑꯃꯠꯇ ꯊꯛꯂꯝꯕ ꯅꯠꯇꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯣꯡ ꯀꯨꯟꯖꯣ ꯈꯣꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯇꯨꯅ ꯄꯤꯖꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯌꯨ ꯊꯛꯄ ꯍꯩꯈ꯭ꯔꯕꯅꯤ꯫ ꯏꯁ, ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯨ ꯉꯥꯎꯕ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯉꯣꯏꯗꯧꯔꯤꯗ ꯃꯁꯤ ꯍꯅꯨꯕꯤꯁꯦ꯫ ꯃꯆꯥꯅ ꯃꯊꯤꯕꯣꯡ ꯂꯥꯎꯗꯨꯅ ꯆꯥꯖꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯗꯅ꯫ ꯑꯩꯗꯤꯅꯦ ꯏꯇꯣꯝꯇ ꯆꯥꯖꯒꯦꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯨꯅ ꯆꯥꯔ ꯂꯩꯔꯝꯕ ꯈꯪꯉꯕ? ꯑꯩꯅ ꯄꯤꯖꯕ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯁꯨꯡꯊꯣꯡ ꯍꯦꯛ ꯊꯣꯡꯉꯣꯏ꯫ ꯌꯥꯝ ꯆꯥꯅꯤꯡꯉꯒꯅ ꯏꯃꯥꯅ ꯊꯣꯡꯗꯨꯅ ꯍꯦꯛ ꯆꯥꯔꯣ꯫ ꯍꯥꯏ, ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯈꯣꯏ ꯅꯃꯥ ꯑꯃꯥꯏꯅ ꯆꯥꯛꯇꯣ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯦ, ꯉꯝꯗ꯭ꯔꯒꯅ ꯆꯥꯔꯨꯔꯅꯨ꯫ ꯀꯣꯛ ꯁꯤꯈ꯭ꯔꯣ꯫ ꯆꯍꯤꯅ ꯑꯅꯝꯕ ꯄꯣꯔ ꯐꯥꯎꯕꯗ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯕꯗꯤꯅꯦ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯔꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯆꯥꯛꯀ ꯊꯣꯡꯉꯨꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯑꯒꯅꯦ ꯅꯉꯛ ꯁꯝꯗꯣ ꯃꯦꯠꯈꯥꯏꯍꯟꯒꯦ꯫ ꯊꯕꯥꯅ "ꯍꯅꯨꯕꯤ, ꯅꯪ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯪꯗꯨꯝ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕꯤꯗꯕꯤ ꯍꯥꯏꯅ ꯂꯥꯏꯗꯨꯝ ꯈꯨꯔꯨꯝꯃꯨ꯫ ꯃꯁꯤꯒꯤ ꯃꯔꯝ ꯆꯠꯁꯤꯗꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯗꯨꯅ ꯏꯆꯥ ꯅꯨꯄꯥꯅ ꯐꯨꯔꯕꯁꯨ ꯁꯨꯡꯈꯥꯝ ꯍꯦꯛ ꯈꯥꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯣꯛꯅ ꯅꯨꯡꯁꯤꯕꯩꯗꯧꯔꯤꯗ꯫ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅ ꯃꯁꯤ ꯉꯁꯤꯅꯦ ꯃꯉꯛ ꯁꯝꯁꯦ ꯄꯦꯠꯂꯥꯎꯅ ꯃꯦꯠꯈꯥꯏꯅꯤꯀꯣ ꯉꯁꯤ꯫ ꯃꯦꯠꯂꯨ ꯂꯥꯛꯑꯣ ꯇꯨ꯫ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯑꯦ, ꯅꯪ ꯑꯩ ꯍꯥꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯠꯂꯨ ꯂꯥꯛꯑꯣ꯫ ꯅꯪ ꯍꯣꯔꯦꯟꯅꯦ ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯈꯪꯅꯤ, ꯌꯦꯡꯉꯣ ꯅꯪ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯏꯃꯥꯅ ꯄꯩꯗꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤꯅ꯫ ꯐꯖꯗ꯭ꯔꯣ? ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯅꯈꯣꯏ ꯅꯃꯥꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯗꯨꯅ ꯂꯩꯕꯁꯦ ꯎꯕꯗ ꯑꯩꯗꯤ ꯀꯤꯕꯨ ꯀꯤ꯫ ꯃꯪꯗꯒ ꯎꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯄꯤ, ꯋꯥ ꯉꯥꯡꯕꯗ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯍꯣ, ꯑꯩꯅ ꯏꯌꯥꯡ ꯀꯪꯂꯤꯕꯁꯦ ꯆꯥꯕ ꯐꯖꯗꯕꯤ ꯅꯇꯣꯝꯇ ꯆꯥꯅꯤꯡꯕꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕꯗꯒꯤꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯆꯥꯂꯨꯛꯇ ꯉꯥꯔꯧ ꯐꯨꯝꯕꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯉꯥꯡꯅꯔꯅꯨ ꯇꯥꯏꯅꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯕ ꯍꯥꯏꯕꯗꯣ ꯈꯔ ꯈꯔ ꯈꯪꯅꯔꯛꯑꯃꯅꯤꯅꯦ꯫ ꯍꯩ ꯃꯧ, ꯃꯧ ꯆꯤꯡꯒꯟꯕꯤ, ꯁꯛꯊꯤꯕꯤ, ꯆꯥꯛꯆꯥ ꯐꯖꯗꯕꯤ, ꯅꯪꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯣ꯫ ꯑꯁ ꯏꯃꯥ, ꯂꯦꯞꯄꯔꯣꯏꯗ꯭ꯔꯣ? ꯍꯅꯨꯕꯤ ꯆꯠꯄ ꯉꯝꯖꯕꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯇꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯤꯆꯪꯗꯒ ꯁꯨꯝ ꯆꯪꯒꯤꯅꯤ ꯅꯪꯁꯨ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯂꯩꯀꯥꯏ ꯉꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ꯫ ꯁꯤ ꯈꯟꯗꯨꯅ ꯊꯕꯥ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯅꯝꯂꯤꯕ ꯑꯦꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯗ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥꯅ "ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ, ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ"꯫ ꯊꯣꯏꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯦ ꯁꯣꯔꯣꯛꯇꯁꯨ ꯅꯝꯕ ꯃꯥꯜꯂꯤ꯫ ꯃꯅꯤꯡꯒꯤ ꯊꯕꯥꯗꯣ ꯑꯩꯈꯣꯏꯗ ꯆꯪꯉꯛꯍꯧꯔꯦꯕꯣ"꯫ ꯆꯥꯎꯕꯤꯅ "ꯀꯔꯤ? ꯊꯕꯥꯗꯣ ꯆꯪꯉꯛꯑꯦꯕ? ꯑꯁ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯃꯗꯨꯅꯅꯦ ꯍꯜꯂꯨ ꯍꯥꯏꯕꯒ ꯑꯃꯨꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯦꯛ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯦ ꯆꯥꯎꯕꯤ, ꯏꯆꯦ ꯆꯥꯎꯕꯤ! ꯏꯁ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯝꯁꯤꯗ ꯑꯩꯅ ꯀꯧꯕꯒꯁꯤ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯆꯥꯛꯈꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒꯦꯗ꯫ ꯍꯩꯃꯥ, ꯊꯕꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯨꯝ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯆꯦ, ꯁꯨꯝ ꯀꯣꯏꯔꯛꯑꯝꯕꯅꯤꯗ꯫ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯨ ꯁꯨꯛꯇꯥ ꯇꯥꯗꯦ, ꯑꯗꯨꯗ ꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯛꯑꯕ꯫ ꯑꯗꯨ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯝꯃꯤꯅꯣ? ꯉꯁꯥꯏꯗꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯑꯦ, ꯑꯗꯨ ꯊꯣꯡꯂꯤꯕꯅꯤ꯫ ꯍꯥꯎꯔꯅꯤꯗ, ꯀꯨꯏꯔꯦꯗ ꯏꯆꯦ꯫
ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯔꯛꯇꯕ ꯑꯍꯥꯎꯕ ꯇꯣꯏꯅ ꯆꯥꯕꯁꯨ ꯐꯕ ꯅꯠꯇꯦꯗ ꯍꯛꯆꯥꯡ ꯆꯥꯎꯈꯠꯂꯛꯅꯅꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯆꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯆꯥꯁꯦ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥ ꯊꯕꯥꯒ ꯆꯥꯃꯤꯟꯅꯕ ꯇꯜꯂꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥꯒ ꯆꯥꯃꯤꯟꯅꯔꯒ ꯉꯥ ꯃꯇꯨꯡ ꯉꯥꯛꯇ ꯂꯣꯏꯅ ꯈꯜꯂꯒ ꯆꯥꯊꯣꯛꯈꯤ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯐꯪꯍꯧꯗꯦ ꯊꯕꯥ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯣ ꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯨ ꯌꯥꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯩ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯇꯧꯏ ꯏꯟꯁꯥꯡ ꯄꯨꯈꯣ ꯍꯥꯏꯔꯣ ꯏꯆꯦ ꯌꯥꯏꯌꯦ ꯈꯔ ꯃꯍꯥꯎ ꯌꯦꯡꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯅꯤ ꯅꯪ ꯅꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ ꯃꯤꯒꯤ ꯆꯥꯛꯈꯨꯝ ꯃꯅꯝ ꯇꯥꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪ ꯍꯦꯛ ꯂꯩꯔꯤꯈꯩ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯑꯃꯇ ꯆꯥꯖꯔꯔꯣꯏ ꯑꯩꯈꯣꯏ ꯆꯥꯎꯕꯤꯅ ꯏꯟꯁꯥꯡ ꯈꯔ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯄꯦ ꯊꯕꯥꯅ ꯏꯆꯦ ꯁꯤ ꯇꯦꯡꯀꯣꯠꯁꯤꯔꯣ ꯑꯩꯅ ꯄꯨꯗꯣꯏꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯁꯤ ꯄꯨꯔꯣꯁꯦ ꯑꯗꯨꯒ ꯆꯥꯔꯨꯔꯣꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯑꯗꯣ ꯏꯆꯦ ꯁꯤꯗꯒꯤ ꯃꯇꯨꯝ ꯑꯆꯧꯕꯁꯤꯃꯇꯪꯒ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯏꯃꯥ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯎꯍꯧꯔꯔꯣꯏ ꯍꯥꯞꯀꯅꯨ ꯏꯃꯥ ꯊꯣꯏꯕꯤ ꯅꯪ ꯍꯤꯡꯆꯥꯕꯤ ꯆꯪꯖꯖꯅꯤꯍꯦ ꯏꯆꯦ ꯍꯥꯞꯄꯣꯛꯑꯣ ꯁꯤꯗ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯐꯖꯗꯕ ꯃꯥꯜꯂꯤꯀꯣ ꯈꯔ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯆꯥꯎꯔ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯅꯤ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯏꯁ ꯑꯩꯒꯤ ꯏꯆꯥꯕꯨ ꯆꯥꯕ ꯊꯛꯄ ꯐꯖꯗꯦ ꯀꯥꯏꯅ ꯐꯖꯗ꯭ꯔꯤꯕꯗꯤ ꯃꯥꯅꯤꯗꯤ ꯈꯪꯗꯦꯅꯦ ꯆꯣꯞꯅ ꯃꯔꯣꯜ ꯑꯃ ꯆꯣꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯁꯤꯗ ꯄꯨꯔꯛꯑꯣ ꯍꯥꯏꯅꯕꯗ ꯆꯍꯤ ꯑꯃꯅꯤ ꯆꯪꯗꯣꯏꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯃꯁꯤꯗꯤ ꯉꯥꯁꯦ ꯆꯥꯕꯗ ꯃꯔꯨ ꯄꯜꯂꯒ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯑꯩꯅꯗꯤ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯃꯌꯥꯝꯗꯣ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯕꯤ ꯉꯥ ꯃꯇꯣꯡ ꯉꯥꯛꯇ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯊꯣꯛꯑꯒ ꯍꯜꯂꯛꯀꯦꯅ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤ ꯅꯥꯎꯁꯦꯛ ꯃꯥꯟꯕꯤ ꯑꯗꯨꯅ ꯀꯞꯁꯤꯟꯅꯗꯅ ꯍꯦꯛ ꯐꯪꯍꯟꯗ꯭ꯔꯦꯗꯅ ꯐꯪꯖꯥꯎ ꯑꯃ ꯊꯣꯡꯕꯗꯨꯕꯨ ꯌꯦꯡꯉꯨꯅꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗ ꯈꯤꯇꯪ ꯍꯥꯞꯄꯒ ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯤꯗ ꯈꯪꯅꯤ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯦꯛ ꯐꯥꯎꯔꯒ ꯂꯥꯛꯁꯅꯨ ꯃꯅꯥ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯅꯣꯡꯃꯁꯨ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤ ꯊꯕꯥꯅ ꯀꯩꯅꯣꯅꯦ ꯊꯪꯅꯕꯒꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯅꯣꯛꯂꯤꯁꯤꯕꯣ ꯃꯈꯣꯏꯒꯤꯁꯤꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛꯀ ꯆꯥꯅꯔꯤꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯗꯣꯏ ꯖꯥꯠꯂꯣ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯅꯣ ꯑꯃꯨꯛꯇꯕꯨ ꯂꯨꯝꯃꯒ ꯇꯥꯒꯦ ꯄꯤꯁꯛꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯁꯝꯕꯣꯜ ꯃꯔꯨꯝꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨꯕꯣ ꯍꯩ ꯍꯨꯔꯥꯟꯕꯤ ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯎꯒ꯭ꯔ ꯄꯣꯠꯅꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯃꯤꯠꯁꯤꯕꯨ ꯀꯃꯥꯏꯅꯕꯨ ꯌꯦꯡꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯥꯅ ꯑꯗꯨꯝ ꯄꯥꯟꯅꯅꯤꯕ ꯍꯩ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯟꯅꯗꯧꯔꯤꯒꯦ ꯍꯥ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯑꯣꯡ ꯑꯗꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦꯅ ꯍꯥꯏꯕꯤꯕꯅꯤꯅꯦ ꯍꯣ ꯀꯩꯁꯨ ꯍꯥꯏꯕꯤꯌꯣ ꯍꯥꯏꯗꯦ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯀꯣꯏꯄꯥꯟ ꯄꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯪ ꯑꯃ ꯍꯩꯃ ꯏꯊꯧ ꯇꯧꯈꯤꯕꯅ ꯐꯩꯌꯦ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪ ꯎꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯎꯅꯤꯡꯗ꯭ꯔꯦ ꯅꯑꯣꯡꯅ ꯇꯧꯁꯤꯡꯗꯣ ꯏꯕꯦꯝꯃ ꯎꯅꯤꯡꯗ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯄꯤꯈ꯭ꯔꯣꯗꯅ ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯡꯒꯦ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯍꯩ ꯍꯤꯡꯆꯥꯕꯤ ꯃꯁꯦ ꯏꯋꯥꯅ ꯁꯥꯕ ꯌꯨꯝ ꯑꯩꯅꯦ ꯆꯍꯤ 200 ꯍꯦꯟꯅ ꯍꯤꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯃꯤ ꯍꯥꯠꯇꯣꯏꯅꯤ ꯌꯦꯡꯉꯨ ꯍꯩꯁ ꯀꯥꯟꯅꯗꯕꯗ ꯑꯩꯁꯦ ꯍꯅꯨꯕꯤꯁꯤꯒ ꯑꯃꯨꯛ ꯈꯠꯅꯗꯨꯅ ꯂꯩ ꯂꯩꯁꯥꯕꯤꯁꯤꯡ ꯁꯤꯡꯖꯨ ꯆꯥꯅꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯆꯥꯕ ꯐꯪꯍꯧꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯇꯝꯐꯥꯅ ꯊꯥꯔꯤꯛꯊꯥ ꯑꯩꯅ ꯉꯁꯥꯏꯅ ꯅꯣꯏꯗ ꯆꯥꯒꯨꯝꯁꯤ ꯃꯁꯤꯒꯤ ꯊꯕꯛ ꯍꯥꯏꯕꯤ ꯃꯧꯁꯦ ꯊꯤꯕꯣꯡ ꯂꯥꯎꯁꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤꯅ ꯍꯥꯏꯗ꯭ꯔꯕ ꯑꯁ ꯂꯥꯛꯑꯕꯣ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯕꯦꯝꯃ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯪꯉꯛꯏꯁꯦ ꯌꯦꯡꯉꯨ ꯆꯥꯗꯧꯔꯕꯅꯦꯅ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯇꯝꯐꯥꯅ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯊꯤꯕꯣꯡ ꯈꯨꯂꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯑꯗꯨꯅꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯅꯣꯏꯕꯣ ꯏꯅꯝꯃ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯇꯧꯔꯝꯕꯅꯦ ꯐꯔꯦꯗ ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯂꯨꯕꯒꯤ ꯃꯤꯠ ꯅꯥꯒꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯤ ꯑꯗꯨ ꯆꯥꯔꯒ ꯃꯤꯠ ꯁꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯣꯝꯕꯤꯅ ꯍꯣꯏ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯅꯝꯃ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯊꯥꯔꯤꯛꯊꯥ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯖꯥꯡꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯈꯔ ꯄꯨꯊꯣꯔꯛꯎꯗꯅ ꯊꯥꯔꯤꯛꯊꯥꯅ ꯃꯈꯣꯏꯕꯨ ꯃꯕꯨꯡ ꯑꯅꯤꯗꯨ ꯉꯁꯤ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ
ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯆꯥꯔꯤ꯫ ꯊꯕꯥꯅ ꯑꯁ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ, ꯁꯨꯃꯥꯏꯅꯒ ꯄꯨꯟꯅ ꯆꯥꯗꯅ, ꯀꯣꯏꯕ ꯆꯠꯂꯁꯨ ꯄꯨꯂꯞ, ꯂꯥꯡꯉꯁꯨ ꯄꯨꯂꯞ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯅꯠꯇ꯭ꯔꯦꯗ꯫ ꯑꯁ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕꯁꯦ ꯇꯟꯁꯤꯜꯂꯛꯑꯦ, ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯛꯏꯅꯤ ꯁꯣꯝꯗ꯫ ꯍꯣꯏ ꯕꯦꯝꯃ, ꯃꯧ ꯑꯣꯏꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯕꯒꯨꯝ ꯈꯜꯂꯤꯌꯦ꯫ ꯆꯥꯛ ꯊꯣꯡꯕ, ꯋꯥꯏ ꯇꯩꯕ, ꯀꯣꯟ ꯐꯦꯡꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯇꯜꯂꯦ ꯍꯥꯏꯅ ꯇꯧꯗꯕꯒ ꯀꯅꯥꯝꯇꯅ ꯇꯧꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯤꯡꯖꯨ ꯀꯣꯄꯥꯛ ꯑꯃ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯊꯕꯥꯅ ꯂꯩꯁꯥꯕꯤ ꯁꯥ, ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯈꯣꯏ ꯑꯃꯨꯛ ꯂꯣꯏꯁꯤꯟꯍꯧꯔꯣꯀꯣ, ꯏꯅꯝꯃ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ, ꯆꯠꯂꯦꯀꯣ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯆꯥꯕꯅ ꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯦ꯫ ꯀꯩꯅꯣ ꯃꯥꯒꯤ ꯁꯤꯡꯖꯨ ꯆꯥꯛꯈꯣꯝꯗꯨꯕꯣ, ꯊꯥ ꯑꯃ ꯆꯔꯥ ꯍꯦꯜꯂꯨꯕ ꯃꯤꯅ ꯆꯥꯕ ꯆꯥꯛ ꯈꯨꯆꯥꯗꯨꯒ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯍꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯣꯝ 3ꯃꯨꯛꯀꯤ ꯆꯥꯡꯗꯣ ꯃꯥꯅ ꯑꯃꯨꯛꯇꯗ ꯍꯦꯛꯇ ꯍꯨꯛꯑꯦ ꯍꯥꯏꯕꯅꯤꯗ, ꯀꯤꯕꯨ ꯀꯤꯖꯩꯗ꯫ ꯇꯝꯐꯥꯅ ꯊꯥꯔꯤꯛꯊꯥ, ꯅꯣꯏ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯒ ꯀꯃꯥꯏ ꯂꯩꯃꯤꯟꯅꯩꯅꯣ? ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯁꯤ ꯍꯦꯛ ꯂꯩꯕꯗꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯅꯤꯡꯉꯁꯨꯅꯦ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯒ ꯊꯣꯡꯉꯒ ꯆꯥꯔꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯒꯗꯣꯏꯅꯤ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯣꯏꯗ ꯈꯛꯇ ꯅꯠꯇꯦ, ꯃꯤ ꯂꯩꯀꯥꯏ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯗ꯫ ꯍꯣ ꯇꯧꯕꯅꯦ, ꯑꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ, ꯅꯣꯡꯃꯇ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤꯅꯦ ꯀꯩꯅꯣꯝꯃ ꯂꯦꯝꯅ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯩꯅꯗꯕꯅꯤ꯫ ꯑꯁꯤꯕꯨ ꯃꯣꯏ ꯅꯨꯄꯥꯅꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯣ? ꯃꯅꯦꯝꯄꯣꯛ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ, ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯕ? ꯑꯁ ꯇꯥꯂꯦꯝꯕꯅ ꯑꯗꯨꯝ ꯊꯤꯅ ꯐꯨꯕꯅꯤ, ꯑꯗꯣ ꯐꯨꯔꯁꯨ ꯁꯦꯝꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯅꯨꯄꯤꯅꯤꯗ꯫ ꯊꯕꯛꯅ ꯈꯔ ꯁꯨꯅꯤꯡꯉꯗꯤ ꯅꯨꯡꯁꯤꯒꯗꯕ, ꯊꯕꯛꯅꯅꯦ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ꯫ ꯁꯣꯝꯗ ꯂꯦꯝꯕꯅ ꯊꯕꯥ, ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯅ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯩ ꯆꯠꯂꯤꯅꯦ꯫ ꯃꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯁꯥ ꯑꯣꯜꯂꯒ ꯎꯃꯪꯗ ꯂꯩꯈ꯭ꯔꯣꯗꯅ꯫ ꯅꯣꯡꯃꯇ ꯐꯖꯅ ꯉꯥꯡꯕꯗ ꯁꯨꯡꯂꯧ ꯂꯧꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ? ꯑꯩꯅ ꯆꯠꯄꯗ ꯅꯈꯣꯏꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯀꯥꯏ, ꯌꯥꯝ ꯀꯥꯏ꯫ ꯌꯨꯝꯒꯤ ꯅꯨꯄꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯣꯡꯃꯇ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯗꯤꯅꯦ ꯁꯤꯗꯧꯕ ꯀꯨꯏꯗ꯭ꯔꯕꯒꯤ ꯁꯣꯟꯖꯕ, ꯃꯁꯤꯕꯨ ꯑꯩꯅ ꯁꯣꯜꯍꯟꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯕꯣ? ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯍꯦꯛ ꯊꯣꯡꯉꯝꯗꯕꯗ ꯅꯪꯅ ꯅꯣꯡꯃꯇ ꯊꯣꯡꯂꯒ ꯄꯤꯖꯕ ꯅꯠꯇꯦ꯫ ꯅꯪꯅ ꯃꯁꯤꯗ ꯂꯩꯀꯥꯏ ꯁꯥꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯃꯗ ꯑꯃꯨꯛ ꯆꯠ, ꯑꯃꯗ ꯑꯃꯨꯛ ꯆꯥ, ꯑꯃꯗ ꯑꯃꯨꯛ ꯆꯠ, ꯑꯐꯪꯕ ꯆꯥꯔ ꯂꯩꯔꯤ꯫ ꯑꯍꯟꯁꯤꯕꯨꯅ ꯀꯪꯉꯒ ꯊꯅꯝꯃꯤ, ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯔꯦꯝꯕꯗꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯔꯥ ꯋꯥꯟꯕꯅꯤ꯫ ꯇꯥꯂꯦꯝꯕꯅ ꯀꯩ ꯈꯪꯒꯦ? ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯣꯡꯗ꯭ꯔꯤꯕꯗꯣ꯫ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯀꯜꯂꯤꯅꯦ, ꯃꯁꯤ ꯐꯨꯒꯦꯗ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯊꯕꯥꯕꯨ ꯐꯨꯔꯝꯃꯤ, ꯃꯥꯡꯒꯣꯜꯗꯅꯤ ꯄꯤꯁꯛꯅ ꯍꯥꯍꯥ ꯐꯨꯈ꯭ꯔꯦꯍꯦ, ꯅꯨꯡꯉꯥꯏꯖꯩ, ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯆꯥꯛ ꯆꯥꯗꯕꯒꯤ ꯁꯣꯟꯊꯕꯒ ꯂꯣꯏꯅ ꯍꯦꯛ ꯐꯩꯗꯍꯦ꯫ ꯑꯌꯣꯃ, ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯐꯨꯔꯛꯏꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯤꯟꯗꯣ ꯉꯥꯡꯒꯅꯨ꯫ ꯑꯁꯨꯛ ꯀꯟꯅ ꯐꯨꯔꯤꯕꯁꯤꯗ ꯃꯁꯥꯗ ꯅꯥꯕ ꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯈꯩ ꯃꯆꯤꯟ ꯑꯁꯤ ꯑꯗꯨꯝ ꯈꯨꯝ ꯂꯩꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯊꯕꯥꯗꯣ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯅ ꯐꯨꯕꯗꯒꯤ ꯍꯧꯒꯠꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯒꯤꯗ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯃꯅꯝ ꯃꯍꯥꯒ ꯏꯅꯝ ꯅꯝꯃꯛꯇꯦꯗ, ꯀꯅꯥꯝꯇ ꯆꯥꯛ ꯑꯝꯇ ꯊꯣꯡꯅꯗ꯭ꯔꯕ ꯖꯥꯠꯂꯥ? ꯀꯥꯟꯅꯗꯦ, ꯏꯆꯦ ꯇꯥꯃꯣ ꯍꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯒ ꯌꯦꯡꯉꯒꯦ꯫ ꯇꯥꯃꯣꯅ ꯊꯕꯥ, ꯀꯩ ꯂꯩꯔꯦ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯆꯦ, ꯁꯨꯝ ꯀꯣꯏꯔꯛꯏꯕꯅꯤ, ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ, ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯍꯧꯗꯕ, ꯑꯗꯨꯗ ꯇꯟꯗꯨꯅ ꯊꯣꯛꯂꯛꯄ꯫ ꯏꯆꯦ, ꯑꯉꯥꯡꯁꯤꯡꯗꯣ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯅꯣꯃꯗꯤ ꯆꯥꯕ ꯃꯥꯜꯂꯤꯗ꯫ ꯈꯪꯈ꯭ꯔꯄꯣꯠꯅꯤ, ꯃꯤꯅ ꯀꯩꯅꯣꯝꯃ ꯆꯥꯕ ꯌꯥꯔꯣꯏ, ꯍꯦꯛꯇ ꯈꯪꯅꯤꯕ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯛ ꯉꯧꯗꯨꯅ ꯆꯔꯥ ꯋꯥꯠꯂꯤꯕꯅꯤ, ꯌꯥꯝꯕꯒ ꯅꯠꯇꯦꯗ, ꯃꯈꯣꯏ 3 ꯈꯛꯀꯤ ꯈꯖꯤꯛꯈꯛ ꯉꯧꯕꯅꯤ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯆꯥꯛꯈꯣꯝ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ, ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ, ꯄꯨꯛꯀꯁꯦ ꯒꯨꯔꯨ ꯈꯣꯡꯕ ꯃꯈꯩ ꯈꯥꯡꯉꯤꯕꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯉꯥꯡꯁꯤꯡꯅ ꯆꯔꯥ ꯋꯥꯠꯂꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯆꯥꯏ꯫ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯏꯆꯦ, ꯁꯤ ꯈꯔ ꯆꯥꯔꯗꯤ ꯄꯨꯛꯁꯦ ꯁꯥꯟꯇꯤ ꯍꯦꯛ ꯐꯪꯉꯦꯗꯅ, ꯉꯁꯥꯏꯗ ꯈꯥꯡꯕꯗ ꯑꯩꯗꯤꯅꯦ ꯇꯟꯗꯟꯒ ꯄꯥꯏꯗꯧꯔꯕꯅꯤ꯫ ꯊꯕꯥ,
Nakhoi ngarang numidang cha kam ta thongdro chinga leitra baba nang su nonga madagi numit taba phawba sum khoi chatuna legadabei mahutta sel khara tan na batong ne chingi wadi yam leide iche aigi nupana aigi karim to walhan banate aduga ne hanubi leibani ne insang ahawdi nongmata chaba phangdaba aduna ine lekai koi koi dana chari basi sel su aidi tanjage haibani aigi nupana yadaba adugi tandabani da kaya da machina si thiri banu pino yongni he sibu is mawadu na wana sel talaga mana nungaina thabak manam da sudana leiraga sunu hai kaina ga hajin nong masu numidang tharik tha hoige imungda yen thongbagi manam adu thaba hoida sunam lamme tharik thana ta chaw manam do yam thado kanu ba inama thaba sam lakani ba mabung halna hai manam sibu kamaina phajin ba ya doinu semba phawba makhul se mata kini na thango na lelaga semi bana tro manam sidi upai leitre yare tharita thong singse loina lonsilo la so hanguranu tharik thana is kai de no tayai hekla khibadane chaji bo phawba hanbi ga tabana pinate tayai hoina yumda pak pak na leitabagi khangdabagi wani yai mana ikai biam khangdabra haise ikai ba khangagabu migi mayum da chatna cha khidro masakka di kemta mandine yam lanjadaba hek maladan talim basidi nungai de he hokadai de gilanjadaba manbano masakse sumune yung hingchabe manbane aduga ta chaw ima bo hanubi se ayu khuding gi talim bana cha he thongamdraba adum chara hele haibani yam phasu phatabani da masinu pise makoina sumna wari sanaringai tanja aduda thaba adu yausilaklame tharik tha tabro tharik tha hoindom cha kanamta leitabro tachaw tayai laitu aina ga saina haidro manam thado kanona pharamani hujikti karinu he manam sibu phajin ba yabro thongadi khara dum namba ta ba kainu ni masi angang sibo losilom da injang do kai haigi na ma thore thore kaisu haide da indom cha hoi leitro imadi ngasi yumda leiti akhoi ma bo ma thangna ba khulda lebado masangam de haiduna hangani na chakhibane legla ani aduna ta chauga tayaiga akhoi humda ngairi nakhoi ki ta chauga tayaiga du bukai de lege ai makhoi ga unna da ba kuire ne wari khara sage hoina ma chakhum de lehobani achauba yaima nakhoi ani bu sel hekta na bu khotna bada nasak na sagam to udre wani hoi taima pak pak na thengna je numidang oine yumda halakpanina ado talim badi kai honarige injang manam sidi aidi chaning bana sidoreda ado kainu thong badi udine natraga chabaga loikhra jalo kai haibano iteima talim badi thangna ba khulda yum saba chatpa yauri aduna masu ayamba matamda ayuk ngana chatlaga numidang he halae achobana hojik matamdadi sel yaudrubadi hingbasi wanarabanina selse tandaba yadabani tawrisi mani aduna khoyani bu nupiga thizinaba tawrisine higa do ayo khrani haiwani yaimana aidi akhoi ta chawda dum hairabani itai mama pusilo on adubu yaba ko balaiti aina hana dum pusala asira khangre dai dai yaimagi watasisu phanabu nungairi aduna khoibu kari mathel thongamino manambo thokna nungsi khrewani inama akhoi gidi soijindo hekta iron sale manam sidi tayagi marup amana yen thongba tengkot ama pire adu purakpa adugi manamne o nakhoibu chaka charabro indom cha sulaiti hai chakti thari thanana thongba natro inama ngasidi chakna cha thoeda ta chauga tayagi su chak lamena adungana charaba chakpudi aina thongi ado ina moidi charaba thadi thajaki makhoi na chak chare hairi base aibu makhoi da thango bugi makhol se tahori bani aduga chak chare kaina khangani ngasidi sungani khalo muinjang hawo se chadana ai to oiba tharik thana chakna ga marol ama lamani kuk chakri gaide peli oiba thabana leiribado sum thengjilakpadagi lembana thababu thiba lakdami lembana achauba yaima indomcha
Kanamta ꯂꯩꯇꯕ꯭ꯔꯣ? ꯑꯆꯧꯕꯅ ꯇꯥꯂꯦꯝꯕ ꯃꯥꯜꯂꯦ ꯀꯧꯔꯤꯁꯦ. ꯇꯥꯂꯦꯝꯕꯔꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯌꯦ. ꯃꯥꯅꯦ ꯃꯥꯅꯦ. ꯅꯈꯣꯏ ꯅꯇꯩꯃꯒ ꯂꯥꯛꯄ꯭ꯔꯣ? ꯑꯧ ꯂꯩꯌꯦ ꯇꯥꯂꯦꯝꯕ. 이태마, ꯇꯥꯂꯦꯝꯕꯅ 이태마 ꯊꯤꯕ ꯂꯥꯛꯑ ꯃꯥꯜꯂꯦ. 이해, ꯑꯩꯗꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦꯗꯅ. ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ. ꯍꯣꯏ ꯏꯅꯝꯃ, ꯆꯠꯂꯣ. ꯆꯠꯈ꯭ꯔꯦꯗꯅ. ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯦ. ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯕ. ꯆꯥꯛꯀ ꯂꯥꯝꯕꯅ ꯁꯤꯗꯧꯔꯕꯅꯦ ꯇꯥꯆꯧ. ꯆꯥꯛꯁꯦ ꯊꯤꯔꯒꯦꯀꯣ. ꯊꯤꯔꯣ. ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯕꯅꯦ ꯑꯩꯁꯨ. खरा कोपीरे चलंग्रसु याबदुदा चपदुम हेक मानना लेबा ngami nang namroma aina ngasai khangabani nang moida leremni haibase khangadi kaidobagi kobala aino ai udadi nang leba ngamdrabo nusidabana moina ngamra aina ngamra yenge tawraga nang ni he kobala laksinda mina ngamkhredana mi bayumda sum suru nai leidubo namai doi kaidro hauji sinu midang adusu matam se kai yorge haibado nang khangdro मीना लेहनिंगी सुखंगदे लेहनिंगदे सुखंगदे इबे मन नंगमने नते नुपा आइना मोइदा लै हाबसे नंग कमाय खंगिनोबा हा नंगना थिबला असु खंगदनबा आइना लोना चटलिनी ए नंगी नना दोनदो फंगलिबा मनमदो आइसु फंग आइंगोदसु फावो नते नंगबु मिगी मयुमदा चाबा थकपसिबु कयाम पामगेबा चानिंगबा लेरसु आइंगोदा हायो युमदा थोंगुना चाबा याइदना अदुदि नते मीगी मयुमदा चटचटना नमाइदुबो इकाइदो नंग लापदा थोंग लोनसिनरबनि खंगुनो अखोइदा थोंदुना चारबदि सेल टेंद्रो अदुना मीगी दगी चानिंगबदुदि चटचटना चारिबा खंगबा याम पुंगांगदा ngangakन ngasine ayamna sauningdibani makhoi machi manauduna thong lonsilaga insang thonglibada adu kuina aina ngaibada chaka to e soijin iromba chai hairaga pijaraktribani thaba nangse othoknusu ikaiba khangkhidredako nangi nawongse ayuine ikairabani pikta pikliba angang machani haibasu nate phuraga yengi adusu yade themduna ngangduna tai adusu lode ai nanga punsi chupa karamna hingmina duino khanbadane ai mammi hai ikai khangdebi migi mayumda lumba yaba lumnuraga halabo ha numidangni su khangde sa ole khoicha dek chatana hanubi nangi ne thokari lege ha सीधे कई ओटलगा लेरिदो अदुम तुमिना लेयो वायमना चगा nganglakanu ईना मरोल अमा ई कारगा हलै कांसिदा करी नंगना ई कारगा इंगोंदा कइदोदोबा हा फुगे हारिब्रो लाओ फुररो लाओने हे नंगे अदुगी नरम चतुनाने आइना अयु खुदिंगी चाक थोंजिबसि खंगाबा हनुबी नंगदा सिख्रगा आइसे वायम संगना लेहरदबने नुबी वा हेंजिन मंगाबो हरकन हौजिकसे नुमिदांगनि आइ खनाबा पामदे हो अखोई सुने अयुक खुदिंगी नोंगमता चरा हेंजेदे इचा नुपाना नुमिदांग थोंलंबा चाकतो चजिकतो अदु अदुम चाजे आइदि सिसु सुसी सिरो चाही चनी पुंसी खिदोइनी इमा यारे पोथारो थेंग सुंखतनादना ngang लेरनु नतुना nganglisidि हा नतुना ngangbadi याइने नंग कैसु हाइदेने नुपीना ngamba सिदि इमा नुपीना हाना nganगबो हौबुसुनदे इमाना हाना नुपीदा nganगबो हौबो नत्रो अदुनाने आइना इमादा ओइना हाइसे वाखल तारब्रो हनुबी नुक्सिदबना खारबोने मसक असिने ममाइने मुरी खुमुसिगा खुइरि चांगसिगा उबदा कीबम याविने चंगो यारे नुबी चाक चाकी दोइरा चा दोइरदि चाननबो तौर नचिन्दो ngang दो मुलेनु आइबु चाक चाद्रबदि कैनु कै चादना चरा हेंगदौरिगे ओ मीदि इकाइबा खंगद्रदि पुक थले हाइने नंगदि इकाइबा खंगदबा याबा खंगद्रगा पुक हांगगा लाब्रो इमा नंग लेपरोइद्रो हो लेपे मदुदा nganglabadi mawasu sawi mamada nganglabadi ne ichana saude ho aigi nupa nangna ngantani hek sikhidana aigi mijang amata leitrabani ngasi su thabadu sanahanbi khogi imungda jagadabagi thongalda leiri hojikandi ne aise singa abani migi injang thongba ngairaga leibado leitrabani loiraga makhoina charingida oina changba अदुदी मखोइना फना पिजनिंगदसु उपाय लेते अदुम चारिदना तना हनबीना इचा सा नखोइबु चाकसि चारसि लाओनि हे ससलाउ को नत्रबदिने हयिंगी मपुक्तो पोपिदो मक पाइरादि चाबा फंगजाउरे को सना हनबी अमदि मचा सिंग अदु चाक चाबा हवी तंजा अदुदा थबा सुफत फौजिलक लम्बी मा चाक चारामिरो सना हनबिया
ꯄꯜꯂꯨꯕ ꯌꯥꯗꯦꯅꯦ ꯁꯤꯗꯤ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯍꯥꯏꯕ ꯆꯥꯔꯤꯅꯤ ꯀꯔꯤ ꯍꯥꯏꯗꯧ ꯂꯩꯒꯦ ꯃꯪꯒꯣꯟꯗ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯆꯥꯛꯁꯦ ꯇꯣꯛꯑꯒ ꯑꯣꯏꯅ ꯊꯣꯔꯛꯑꯒꯦ ꯑꯦ ꯆꯥꯁꯦ ꯀꯥꯏꯅꯒ ꯑꯝꯇ ꯀꯧꯔꯛꯇꯦꯅꯦ ꯀꯌꯥꯗ ꯆꯥꯕ ꯐꯖꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣꯕ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯔꯒ ꯆꯥꯅꯤꯗ ꯑꯩ ꯃꯤꯅ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯁꯦ ꯇꯥꯁꯤꯟꯅꯗꯒꯩ ꯁꯨꯝ ꯆꯥꯛ ꯆꯥꯐꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ ꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯊꯕꯥꯅ ꯁꯅꯥꯍꯟꯕꯤ ꯅꯈꯣꯏ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩꯁꯨ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯗ ꯆꯥꯒꯦ ꯆꯪꯁꯤꯜꯂꯨꯁꯤ ꯑꯝꯇ ꯊꯕꯥꯁꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯆꯥꯐꯝ ꯑꯗꯨꯗꯒꯤ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯦꯛ ꯌꯥꯎꯁꯤꯜꯂꯦ ꯏꯆꯦ ꯏꯟꯁꯥꯡ ꯉꯥꯛꯇ ꯁꯨꯝ ꯆꯥꯗꯨꯅ ꯂꯩꯔꯦ ꯆꯥꯛꯁꯨ ꯆꯥꯕꯤꯌꯨ ꯑꯍꯥ ꯆꯥꯔꯤꯌꯦ ꯆꯥꯔꯤꯌꯦ ꯑꯩꯗꯤꯅꯦ ꯆꯥꯛꯀꯗꯤ ꯌꯥꯝꯅ ꯆꯥꯕ ꯃꯤ ꯅꯠꯇꯦꯗ ꯃꯃꯤꯡꯇꯒꯤ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯝꯅ ꯆꯥꯏ ꯊꯕꯥ ꯌꯦꯟꯁꯥꯡ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯈꯟꯗꯨꯅ ꯆꯣꯞ ꯆꯣꯞ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯇꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯗꯤꯅꯦ ꯏꯃꯥꯅ ꯄꯣꯛꯄ ꯑꯃꯐꯥꯎ ꯆꯥꯖꯔꯛꯇ꯭ꯔꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯆꯥꯗꯅ ꯆꯠꯈ꯭ꯔꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯊꯕꯛꯁꯦ ꯑꯌꯨꯛ ꯉꯟꯅ ꯉꯟꯅ ꯆꯠꯂꯦ ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯥꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛꯅꯦ ꯆꯥꯛꯀ ꯂꯣꯏꯍꯧꯔꯕꯅꯤ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯆꯦ ꯐꯕꯅꯦ ꯐꯕꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯠꯇ꯭ꯔꯤꯕ ꯍꯥꯏꯕꯁꯤꯕꯨꯅꯦ ꯁꯤꯌꯨ ꯌꯥꯗꯕ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯏꯆꯦ ꯏꯕꯣꯛꯇꯨꯁꯨ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯃꯄꯥꯟꯒꯗꯤ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯁꯨꯡꯎꯕꯨ ꯎꯈꯤꯗ꯭ꯔꯦ ꯆꯍꯤ 100 ꯍꯦꯜꯂꯄꯣꯅꯤꯗ ꯏꯕꯦꯝꯃ ꯑꯗꯨꯃꯛꯇꯗꯅꯦ ꯆꯍꯤ 200 ꯄꯨꯟꯁꯤꯈꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯆꯠꯄ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅꯅꯦ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯆꯥꯛꯀꯗꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤꯍꯦ ꯑꯩꯅ ꯆꯥꯔꯤꯕ ꯁꯤꯒꯨꯝꯕ 2-3 ꯑꯗꯨꯝ ꯆꯥꯏ ꯁꯅꯥꯍꯟꯕꯤꯅ ꯏꯆꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯍꯜ ꯂꯃꯟ ꯀꯨꯏꯅ ꯄꯨꯟꯁꯤꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯁꯥꯗꯨꯅ ꯌꯨꯝꯁꯦ ꯄꯥꯜꯂꯒ ꯂꯩꯔꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯕ ꯅꯠꯇꯦꯗ 이베마 아두데기 헤나 와이 상벌 레이트라바니코 낭나 강다버기 누아이바 만버기 와니 해 누아이바 나띠미 낭보 사나 한비나 강데다 아이디 이마 이파수 레이트레 이네미쿠소 무 레이트레 아두나 마코이기 미능시 마코이가 뿌나 레미나바 마코이기 ጳ우딱 따바 시군바세 얌 갈락제 이스 이베마 낭 아이코이 하누비기 ጳ우딱도 아무튼 다 할라버디냐 ꯃꯄꯣꯛ ꯇꯔꯦꯠꯇ ꯏꯅꯦꯝ ꯏꯀꯨꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯕꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯝꯆꯠꯇꯨꯗꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯣꯡꯃꯁꯨ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯧ ꯑꯃꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯒꯗꯕꯒꯤ ꯉꯥꯏꯔꯤ ꯏꯆꯦ ꯐꯝꯃꯨꯁꯦ ꯁꯤꯗ ꯏꯆꯦꯕꯨ ꯁꯤꯗ ꯁꯨꯝ ꯀꯣꯏꯔꯛꯏꯔꯣ ꯂꯦꯝꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯍꯜ ꯑꯗꯨꯅ ꯊꯕꯥ ꯑꯗꯨꯝꯅ ꯊꯥ ꯂꯦꯞꯂꯕꯗꯤ ꯀꯣꯏꯆꯠ ꯆꯠꯊꯣꯛꯀꯅꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ 이마보 ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯍꯩꯅꯗꯦ ꯑꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯍꯩ ꯍꯩꯅꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯪ ꯑꯃ 이베마 ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯂꯧꯗꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅꯗꯤꯅꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯛꯑꯣꯏꯀꯣ ꯅꯆꯥꯒꯗꯣ ꯍꯌꯦꯡ ꯃꯦꯟꯃꯥꯟ ꯑꯃ ꯇꯥꯔꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯗ 이마보ꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯀꯔꯤꯅꯣ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨꯗ ꯍꯩ ꯅꯔꯝ ꯆꯠ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ 이베마 ꯆꯥꯀꯣꯏ ꯆꯥꯕꯤꯃꯧ ꯅꯃꯥꯏꯗꯣ ꯏꯀꯥꯏ ꯃꯤꯅ ꯄꯤꯖꯅꯤꯡꯗꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯆꯥꯔꯤꯕꯗꯣ ꯃꯗꯨꯅ ꯅꯆꯥꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯤꯕꯅꯤꯅꯦ ꯍꯅꯨꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩꯅ ꯅꯣꯏꯗꯒꯤ ꯀꯔꯤ ꯆꯥꯔꯒꯦ ꯍꯥ ꯅꯪꯒꯤ ꯅꯔꯜꯒ ꯑꯩꯅ ꯆꯥꯈ꯭ꯔꯕ꯭ꯔꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯅ ꯆꯠꯇꯨꯅ ꯂꯦꯝꯅ ꯆꯥꯗꯕ ꯀꯅꯥꯒꯤ ꯏꯃꯨꯡꯕꯨ ꯂꯩꯔꯤꯒꯦ ꯍꯥ ꯆꯥꯅꯤꯡꯂꯕꯗꯤ ꯅꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯔꯜ ꯇꯥꯜꯂꯒ ꯆꯥꯎꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯁ ꯆꯥꯅꯤꯡꯉꯒ ꯆꯥꯅꯤ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯑꯩꯒꯤ ꯀꯨꯁꯤ ꯑꯍꯜ ꯑꯗꯨꯅ ꯍꯣ ꯏꯀꯥꯏꯕ ꯈꯪꯉꯣ 이베마 ꯅꯪ ꯂꯥꯛꯄꯗꯅꯦ ꯃꯤ ꯄꯨꯝꯕ ꯆꯥꯛꯈꯨꯝ ꯊꯣꯡꯅꯔꯕꯅꯤ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯃꯤꯉꯣꯟꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯂꯤꯕ ꯅꯠꯇꯦꯅꯦ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯟꯅꯔꯒ ꯉꯥꯡꯂꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦ ꯑꯍꯜ ꯑꯗꯨꯅ ꯍꯣꯏꯗ ꯆꯪꯕꯤꯔꯛꯑꯅꯨ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯏꯆꯥ ꯏꯃꯧꯗ ꯂꯧꯅꯔꯛꯀꯅꯤ ꯈꯪꯉꯦꯗꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥ ꯑꯗꯨꯁꯨ ꯅꯪꯒꯤ ꯂꯤꯆꯠ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯀꯔꯤꯁꯨ ꯑꯐꯕꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯍꯩ
ꯇꯨꯃꯤ ꯂꯩꯌꯨ ꯅꯪꯁꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯆꯪꯂꯛꯄꯗ ꯐꯤꯗꯥ ꯊꯥꯒꯅꯨ ꯍꯥꯏꯗꯅ ꯅꯪꯁꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯂꯧꯗꯕꯅꯤ ꯏꯁ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯔꯛꯀꯗꯕ ꯂꯩꯇꯦ ꯄꯨꯛ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯅꯪ ꯁꯤꯕꯗꯁꯨ ꯆꯪꯉꯛꯑꯣꯏꯍꯦ ꯑꯣ ꯆꯪꯕꯤꯔꯛꯀꯅꯨ ꯅꯪ ꯆꯪꯉꯛꯄꯒꯤ ꯑꯄꯥꯝꯕꯒ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦꯀꯣ ꯏꯆꯥ ꯏꯃꯧꯗ ꯐꯠꯇꯕ ꯆꯪꯍꯧꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯪꯉꯔꯣꯏꯁꯤꯀꯣ ꯊꯕꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯒꯤ ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥꯕꯨꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯅ ꯉꯥꯡꯕ ꯍꯧꯔꯕ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯤ ꯏꯃꯨꯡꯗꯁꯨ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯥꯎꯕ ꯆꯥꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯑꯁ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯒꯤꯗꯃꯛ ꯉꯝꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯒꯤ ꯈꯟꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ